Lakhipur Online Putoksaba Jun Gitang Tarataret Yumsa Kaishan Mitki Khomjinba Pao Tabirasi Ahanbada Maroi Pao Apun Bamaite Lema Thomilup Asamna Dholagi MLA Omio Kantidas Pui Kaikumna Kre Rohit Kumar Oinamna Kohima Science College Tagi BSc Statistics da First Class First Kalunana Gold Medalist Oirakle Okram Ongwi Joymalagi Anisuba Sereng Lairik Mairagi Mangal Maipakna Fongkre Silchar Municipal Corporation Gi Mikal Gamari Lenana Voter List Sem Saba Amadi Chumtokpagi Thaurang Sing Lauthokre NEET re-exam gi mangoinana aranba pau sandokpagi matangda NTA na candidate singda cheksilwa thamkre Telegram app matam kharani gi oina thingjinkre amasung jiribam da chathariba kang tournament ta Yaol Club A Champanagar final la khong thangjinkre Hojik mapungoi pau tabirase Apunba Maite Leima Thomilup Assam gi Thoburoi Singna ngarang Jun Gitang Tarataruk Leibak Pokpunamita Dholai gi MLA Omio Kantidas gi maphamda ikaikomna phongdokre Lup gi mihut kangbo aduna MLA gi Malugram da leiba sangai da chatuna lengyan amadi Leicherong Buke Khudol tamduna ikaikomna ke Khongsad adu da Lup gi President Pisak Macha General Secretary Komlabati Vice President Santana Assistant Finance Secretary Sanayama Organizing Secretary Haripriya amasung Binota na singba member sing na sarujaki Lup ki President na MLA gi maphamda apunba Maite Leima Thomilup Assam lupasigi pandam singi matangda samlapna paudam ki chahi asigi haukiba me thada lupasigi member amagi layang bagi tamak miyam gi matenga loinana lupa lising yang kay nipan gi senpam khusinakiba dugi matangda palladuna yamna nauriba lupasigi unity amadi achet bagi pibam gi matangda su President na sandokna paudam ki Lupasina pangtokkiba thabak thorom sing asigi matangda MLA amadi mahaki loina bina lupasigi thoburoi singbu thagatpa phongdokhi amadi makhatana samaj ki thabak taunanaba pungning thagotpikhi aroibada lupki President na laklibali singani ka kuntaret ki January thada pangthokkodaba chahi gi mifam gi damak haija cherol su thamki hairi Nagaland gi Josoma dalaiba Kohima Science College Tagi Bachelor of Science BSc Statistics Honors Lauduna Rohit Kumar Oinamna Makok Thongna Maipaklaktuna College Topper Oirakre Handakta Jun Gitang Taramathoi da lauthokiba final result ta CGPA taragi manungda CGPA 9.16 phangbaga loinana A+ grade phangduna Statistics ta First Class First Lauduna Gold Medalist oibangamkre Panbayai Rohit Kumar Oinam Kasar Kamranga Awang Laikai Dagi Oinam Rajkumar amasung RK Leiren Sanagi machanupani mahaki maipakpa sida mahaki mungmanung marimata amadi lamdam asigi miyamna chauthokchaba amadi haraute amba phongdoknari Manipuri Chanura Khorjailup Lakhipur na silangduna Okram Ongbi Joymalagi Anisuba Sereng Lairik Mairagi Mangal Maikhom Hangbagi Thormama Ngarang Leimarembi Induprabha Complex Pinakandi Part 2 Kasarda Maipakna Pangthokre Manipuri Chanura Khorjailup Lakhipur ki President Sobam Ongbi Jayantina Mifama Poidana Pangthokiba Thoramda Manipuri Sahitya Parishad Assam gi Hanagi Vice President Ngangom Basanta Kumar na mithunglen aduga Naharol Khorirol Silup Lakhipur gi President Kabi Thoksom Bishanath Manipuri Theatre Center Assam gi President Dr. Kunjalal Jendrabam Amadi Manipuri Short Story Society India gi Secretary Sarat Thokjomna ikai khumnajaba mithung sing oina sarukjaki Thauram Hodokpo oina Sagapam Ongbi Pramabatina Miyambu Taram Noki Matungda Khorjailup asigi General Secretary Ayekam Surjamukina Program Conduct Tobiki Bagaloinana Thauram gi nungi oiba warol thamki Nehru College Poilapul gi Assistant Professor Dr. Sagapam Merinana Larik Masak Taki Nungthilgi session da Naharol Writers Forum Assam gi President Tahir Sajabamna Saidin Mapu oiduna Saireng Saidinabagi Thoromama Supangthoki Saireng Saidinaba adu da punna miyoi kunmarina sarukjaduna masa masa gi saireng pathoknaki aroibada ngangom ongbi purna jotina thagat wahi pituna thoromadu chinglemna luisinki Kabigi hizam angang halda mingthonba sairengda Mahakabi angang halgi Manipuri Sahitya da tamlamba mamal naidraba khudol kayabu saithaduna ire Kabigi khui singdagi Jehera Upenas
tagi hauraduna khamba thoibi mahakeba minchat iba saireng singen indu khanda kaibya ibema oktabi amadi thambal na singba drama kaya iduna thambiramba lamyan ba khori langbabu mahaki mafamda kawba ngamnaroidaba minushi amadi nungsibabu utuna thamoyo bekai khunaba utli quote lairam lenda tinkhiba kawba ngamloi he kabiratna aikhoigi tamjana pham he guru khurumjari ikai khunnabaga loinana unquote hiram asiga manaba masakta kabina minungsigi leichel simduna sekharakli mayamgi amadi miyamgi jananeta hizam irabot mitei leimagi asangba mapari mahakna mitei kunai lamjing lamtak piramba adugumba matam asigi iramdam manipurgi mangpadraba saktambu malemda amuk khanna saktak piramba miyoi asibu saktak laro haina tengtha nawoiba kabigi khonjelna lamyanba mahakku halakho hairi ki lairik hongjagadoriba asibu mapung phahan bibagi dama thawai hakchang yauna lengbirakuna tinbiriba mayam punamaku ikai khumnaba utchabaga loinana khurumjari thauram asigi ikai khumnajariba mithungsing media gi amasung sinbi langbiriba mayam punamaku ikai khumnaba utchari angauba hanausingi marakta saklarasanu nungsiba isei mahusagum amuk hanna taibang cinjak ahauba pendi do chabagi makai cari makai jeng bagi pen banai di do taibang mapugi kusem sing Kenate kalisu miga ki marak missing hengat na bohana na ki adubu semna na ki samraja atok na ba mukai na ki akan mamasen amaga ikeng tanaraki daran bagi minda amutang di jeng ki batari ahan badai isana thaja bangamde ai urabasu usinada bagum lairi maramdi mahak angang ani ki mamani ahan matam oyabini pale mama obido machan ngon ani mapam lamdan ramsi ha damale sangphanar bachari bu tholibi imagi thogal phamjage kanna bharat imagi namomdo maitai chenura malemda kangnarabi climate activist Newsu Kamujan Lakliba Silchar Municipal Corporation gi mikhal gamari lenana ward ki matungina voter list sem saba chumthokpa amadi phongmagi thaurang sing Assam State Election Commission na lauthokre Assam Municipal Corporation Act 2012 gi matungina Assam Sarkar na Silchar Municipal Corporation sem ki bakalenana mikhal gi thawong sing gi saruk ama oina cherola se thokhibane Ward Nipunithoi Punsinduna Semliba Silchar Municipal Corporation ge Ward Khudingmaki voter list sem saragani Commission na phong ki bathorang atugi matungina draft voter list asi June gi 18 da phongani hairi draft list adu phonglaba matung voter singi claim amasung objection sing lawgani masigi aroi tarikna July gi tang 3 oigani phanglakba claim amadi objection sing adu loisinbagi aroi tarik July gi tang 19 da lepna khre masigi matungda chumthokpagi thabak thorom pumnamak maipakna loisilaga Silchar Municipal Corporation gi ward Nipunithoi gi final voter list na July gi 15 da phongani NEET examination ki mamangda social media da aranba pau sandokpa sing amadi scammer sing dagi checksen na lainaba National Testing Agency NTA na mama mapa sing amasung candidate sing da khangan khre social media gi post amada NTA na phongdokki bagi matungina Telegram da scammer kharana exam gi paper phanghan gani hairaduna lupa lising taramari dagina lupa lising kunmanga phawbagi changda sel khombagi aranba thabak tawriba Telegram channel singi matangda section wa thamlakle re exam asiga mari leinana paper leak oibagi wa amata leite haina NTA na sengdokre hiram asiga mari leinana Bharata Telegram app asi June gi tang 13 haibadi ngarang dagi thingsin khre June gi tang 19 phawba matam kharani gi oina leibak asida Telegram app sijanaba yahaloi dawre thingkhibagi maram sing takpa NTA gi Director General Abhishek Singh gi video amasu agency asina share tokre paumi sing da wangang laduna Sri Singh na hai asoi angam thoktanaba amasung wahangche khudingmak mapung phana ngak senanaba phirep lawre haire exam gi numit phawba wahangche ngak senbagi thabak sing asigi damak agency asina akan mamong da security thamkhre haire
District Kang Association Jiribam na sinduna Jiribam gi Babu Parada leba Lamlen Community Hall Kangsangda Megi Tangkoni Thoidagi Kangkutara ni Thoina Saruk Yaduna Sanariba Toksom Juboti Devi Memorial Mix Nupikut Kang Tournament Lusingani ka Kuntaruki ngarang sanakiba ahanba semi-final match da Yawol Club A na LECA bo Panjal Kunma Thoitaruk Tamaithi Bapituna Yawol Club A Champanagar final da Khongthagjin kre match asida Atom Iboton na umpire aduga TH Herozit na scorer obike tournament asigi ani suba semi final da ngasi Yawol B ka MNC A ka sanaragani Lakhipur Online Channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Apunba maitei leima thomilup asamna dholai gi MLA Omio Kantidas boi kai khumna kre Rohit Kumar Oinamna Kohima Science College tagi BSc Statistics da first class first kalonana gold medalist oirakle Okram Ongwi Joymalagi ani suba sereng lairik Mairagi Mangal Maipakna Fongkre Silchar Municipal Corporation gi Mikal Gamari lenana voter list sem saba amadi chumthokpagi thorang seng lauthokre NEET re-exam gi mangoinana aranba pau sandokpagi matangda NTA na candidate singda cheksilwa thamkre Telegram app matam kharani gi oina thingjinkre amasung Jiribam da chathariba kang tournament ta Yawol Club A Champanagar final da khongthangjinkre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare